MM News Live channel na khwai puno putaram na okse bolina pungja si oina nungtigi phongba paw chidagi maroiba paw khara khanganjari road connectivity na chakot thorangi mahut khaidokna bagi ngakhai yat palamda mama oiraklabra Governor Ajay Kumar yauna mioi lising kya saruyaduna konung kangchingkre for Sijinaduna Nattraga dialogue Tounaduna eng-tappa porkpa pambra haibasi India Leingakna khangala u Apunbagi period logdana irang loislaudrabadi tungi miron awapamda tahogani hena akesana mana haikre Manipur High Court ki Chief Justice oiramba Sidat Mudul LPG distribution ki agency su oiramri sahi humdra helaba prisoner sing thadonaba Supreme Court na haikre tokhaiba administration khaktana hingnabu lambi oigani haina kuki inpi na phongdokre kuki ki khulani mai thadolamba yaningde Purup ahungi das perasinga wakal tamina bagi khungthang lokat pa hore security lairabasu protection pi da bagi mawngda laire rearrangement mathau tai haina kasam megation da na phungdokre numit humdagi manungda panduna laiba DBT gi sempam thadokpiu mahiroi sina chawo mangran amaga loinana phona bakan ba mathau tai haina DC Rajkumar na phungdokre Ikangna maram oiraga lopari satre longi phaugi pothok tambangamdri mari leinabadi panmingi thaudangsu udri pokpa amadi sibagi registration da thengtharabadi awaba nangadori MU amadi akoiba sai chaiduna mingchat thina phonarakpa laibak thibani musu hojik pau sandona muk pijari haukiba sahi 2023 gi May 3 dagi haukiba Manipur conflict asida lamdam asida tonga lambi thong sengot sagatpagi thabaksing mathau taba chakot thorangi paikhatpa program singi mohut lamdam asibu mache tana thugaiduna anobo ngaukhai yatpagi pandamda chatharangnaraba haiba asi achau wahang ama oirakli haina pau agency na report tawnarakli infrastructure sengot sagatpagi thabasi lamdam asida engineer ga mari leinaba thabak thorom oibagi mahut territory ya thongnabagi khongthang ama leptana chathanarapgi mi kya chauna tari lamdam asida chathariba thabak thawong kya asina maram oiraga lamdam asigi identity administration security amadi tungi laibak kari tholagadagi haiba asi achabu wahang ama oirakli lamdam asida pakhatpa tongan project kya gi matangda mari leinaba authority ki maikaidagi mathau taba approval regulation piba ngamdaba asina maram oiraga lamdam asida laibak paiba singi mathakta kadai phago manung mapan miyan bakangdana lengang ron chatharibige haibasi laibak miyamna wahang hangba haunarakli apunbagi phirep logdana irang loislaudrabadi tungi miron awapunda tahogani Manipur gi mapanda leikraba lamdam asigi phurup ahungi diaspora singa unaduna wakhal tamina bagi khongdang lokhatpa hore haina social activist RK sanayamana phongdokre Singjamai Khetri lekai delek ngasi pangthokiba pawi mifamda UNLF ki chairman jo oiramba RK Saneman hai violence mangjagodoriba asi micham miyang ngaktani Manipur gi mapanda leikraba mektai nagam diko ki phuki muising unaduna Manipur gi irang asina tungda pirakadaba saithengsingi matangda wakhal taminaba hore numit tarani gi khungjata Delhi amadi Bangalore da thungdana mafam adura leiraba phurup ahungi miyoising unaduna irang loisinbada thaudang dauminanabagi maruoiba wari kaya sanabasu hore political gi objective amada Indiana karigma taliba tokhaiba administration amasung territorial boundary ningshingba piraklabasu sathagi birang asidi loisingani thajade violence asida thamoida sohangibasing adu wakhal tamina kohan bohanatrabadi political solution khangna yaro maun hai Manipur irang asi loisindona warisin pongna phonabda India Leingakna chapchaba thodang logduna thoksal pakhatpa jangi India Leingakna lokham thokpa thodang loroktabana miyamda pendaba kholau kya lorlibani nomai kapnaba lepa khaktana khunda minerbisingi markta mahusagum nungsi chanabagi mari adu hanjalanba ngamgadra haibasi achau hangam oiduna leiri irang asi loisanana bhanabda khunda minariba phurupsigi oiba apunme khonjel amma mathok tai punna hingminabagi pium thugarpa haibasi lamdam masida khunda minariba singi yumpham thugarpani haina lawbuya lamdam masida hingminariba phurupsing amana amagi mapan tangba haibasi option nate
Tangai Padaba Amani, Masi Kanga Equipuna Apunbagi Philip Logan Irang Lusilodravadi, Sing the Manimakta Kundamina Singi Tunapset, Awa from the Tahogani, Maramaduna Equipuna Wakan Taminaba Makata Kuntanka Lokona Pandan Tamdi, Haiki. For Sijinaduna Nattraga dialogue Tounaduna eng-tappa purakpa pambra haibagi India Leingakna khangalao. NSCN-IM ga India Leingakna lainagi ceasefire ground rules in India security force na thuairagni haina maral siduna eng-tappa purakpa si namfuda force Sijinaduna purakpa Nattraga dialogue Tounaduna purakpa pambra haibagi chapchabu wafam ama India Leingakna khangalakpa mathau tari haina NSCN-IM gi maikaidagi phongdorali. eng-tappa purakpagi lambi ama hekta oisanu maduda naga miyamsing khongpham chena leiri haina NSCN-IM na ngarang thadorkiba sirolamna pali. Selo aduna makhatan hai India security force na ukhul district ki team ka somda mi chamsinggi awaba piri senapati district ki makoilongdi amadi thangnaba khulchingda judicial warrant yaudana yumthong khudingi thiba humbai thabak chathaba maphamsing adubu militarized tokthokpa amadi micham khunja mari phajan khibagi thawong kya chathari haina maran siri asigumba thawdoksing asi miyoiba amagi fundamental rights sing khongongnabani thoknaba wathok lanthok mayam asida micham singbo ngakpa haibasi security force sing mathawni adubu tayonabda irang asi mingda civilian singbo otpagi thabak ama chathari zero ladin makhatan hai Indian security force na ceasefire ki ground nun thuaidon naga ta mafam chathariba military activities sing asi yamna laibak thibani ingna signal lejerba khulkya military zone na onthoroli India Leingakna lainakiba ceasefire ground rule asi bilateral agreement maram aduna security force na makhogi aningba pambagi matungina ground rule thuaidona thabak chathabagi security force da hak leiti haina zero ladina makhatari asigumba ceasefire gi ground rule thuaibagi thodok mayam asne India Leingakna chathariba peace talk ki thajaba handarapagi masa ama oirali maram aduna force Sijinaduna namfuda peace purakpa Nattraga Ningthina dialogue Tounaduna peace purakpa pambra haibagi chapchabu wafam ama India Leingakna lebak senba thungna khanganba mathau tai ceasefire gi ground rule thuaidun chathariba thabak thorum mayam asigidamukta India Leingakna thodang loduna independent investigation ama chathanba mathau tai loinana ceasefire agreement gi tamsing chapchana chalhanba mathau tai Induanaga political issue asi nongmai chingonda popri mahutta amaga ama thajaba amadi amaga amaka khenariba sing ikai khunaba dukaktana oigini haina sirol aduna palli Kuki Khulani mai thadolamba yanhingde Tamenglong district ki Nuba subdivision da leba Kuki Khulani Lengdong amadi Taikhang Khul mai thadolami thawng akanba mongda tandem tawi thawdok asi NSCN-IM amadi Jelerong United Front JDF na zatharambane haina committee on tribal unity Kotuna marasili thawdok asi ga mari leinena ngasi Kotuna thadorkiba statement amagi matungina thawdok asi ngaran pung ohum lom tarakpa adwaida khulai paiba singna changnaktuna khulchinga simai thadoklamani nungbagi mafamsingda leiriba kukijo singna khundaba khulchingda saigol anirungi manung asida chatharakpa paringneba attack singni telaba matam asida kukijo khulmanga mai thaduna attack chatharaki thawdoksing asi twingang leng mubhana luchingba NSCN-IM amadi JDF faction singna chatharambani asigumba thawdok asigi matangda India amadi Manipur Leingakna loni yadaba khulai paiba group sing mathakta chapchaba action lokhatham thoi tokhaiba administration khaktana hingnabagi lambi oigini Kuki NP tokhaiba administration khaktana hingnabagi lambi oigini haina India Leingakna athubada NSCN muiba amadi punna chapminariba proxy sing mathakta counterterrorism chathaduna chapchaba thausen paikhatlo haina Kuki NP Manipurna kamba wafam thangnali Kuki NP gi media sena thadorpa chiolaman hai none district Taikhang amadi Lenglong khulde attack chatharkibagi thawng akan momongda yaningdi tangkhulna luchingba terrorist faction ama oiriba NSCN muiba amadi JDF na none district chatharikliba thawng asigi matangda India Leingakna khut thingjinduna chapchaba thabak lok paikhatpa changi Kuki jogi khulsing manghan tahanbagi thawdok leptan chatharakpa sina state na lok thawang loduna miyam bungak chenba ngamdre habdu make chengde maramadun manaba administration amaka ki makhada Kuki jog chingi miyam punna himinaba habasi oithoklaroi Indian constitution gi makhada tokhaibe administration leiba
यूनियन टेरिटरी अमा पीनब तालब डिमांड असी चुमनगी असिनब याबा पॉलिटिकल की फ्रेप ओइद्रे मासिमा कुकीजो मियांग हिंगनब लंबी ओइरे सेंट्रल लेंगांगना अथुबरे NSCN मुइबा अमदि चमिनरिबा पॉक्सी सिंग मथक्ता काउंटर टेररिज्म चथादुना कुकीजो मियांगी लेजिस्लेचर लेबा यूनियन टेरिटरी अमा कॉन्स्टिट्यूशनल ओइबा मोंगदा पीनबा थबक थौरम खोंजिन यांगना पाखलु हानदु सेरोल अदुना मखा तारकदे सही हुंड्रा हेलबा प्रिजनर सिंह थादोंनबा सुप्रीम कोर्ट हाइक्रे सुप्रीम कोर्ट लेबा असि लेबा स्टेट अमदि यूनियन टेरिटरी सिंह की जेल द लेबा सही हुंड्रा हेलबा अमदि तमथीन नारबा प्रिजनर सिंह थादोंनबगी थौरांग थौसिल पॉलिसी था हुंगी मनुंग सेमनबा ऑर्डर तौरख्रे जस्टिस ब्रिकमनाथ अमदि संदीप मेहता की बेंच नेशनल लीगल सर्विसेज अथॉरिटी ने थारखिबा पब्लिक इंटरेस्ट लिटिगेशन सिंगी हियरिंग अमगी मतुंगना जेल द लेबा सही हुंड्रा हेलबा अमदि तमथीना नारबा प्रिजनर सिंह थादोंनबगी थौरांग थौसिल पाइखतनबा ऑर्डर अदु पिरखिबिनी पिटिस अदुदा जेल द लेरिबा लेबा की जेल द लेबा सही हुंड्रा हेलबा अमदि तमथीना लायंग बंगमलोरदबा मवंग द नारबा प्रिजनर सिंह कंपेंसनेट रिलीज तौनबगी थौरांग तौबियु हाइजरखिबनी हौजिक लेबा असिदा लेरिबा जेल सिंगदा सही हुंड्रा हेलबा तमथीना नारबा अमदि मसा यामना सोकना प्रिजनर सिंह मसिंग यामना लेरे मखोय सिंग असि तंगाय फदना अना लायंगी खुदोंग साबा अमदि मपुंग फान यंगसिनबिनबसु लेते हाइनसु मखा तारकली सेक्यूरिटी लेरबसु प्रोटेक्शन पीदबगी मवंग द लेरे रीअरेंजमेंट मथौ ताय केसम मेगचंद्रा सेंट्रल सेक्यूरिटी फोर्स ngak seliba mamukta da kanto sabal da mitsamgi yumsing mai thanba asi security lain leina ngapi senbidre habini mafam asida hojik leiba security asi rearrangement tabu mathau ta hana congress legislative party leader kasam megasan na phungdokre ngasi MPCC ki CLP leader na lusingba timamana numit khanigi mamanda kanto sabal da leiba yum taruno mai thangi we thodo adu yengchinkhre जिंग निखाइख्रे लंबी फाउंग खिद्रे ngarang ahing chupa tamenong district sukiba akanba nongna maram oidona ngasi yu district asi santi khunau amadi kaifulday amasung longkau 2 amadi longkau 3 gi damakta 3 gi marakta singning haigre masina maram oidona national highway 37 imphal sesa lambi faungna khidre MBS ki seat lising mapanjam pantara hengat khre medical entrance test net UG exam haidopagi khorang nangai medical tamningam hairo singi nungai pawmo ina leba asigi oina MBBS tambagi hana lemba sit masing dagi lising ma panchama pantara matu hengat khre hairi Manipur High Court ki Chief Justice Oiramba Sijinaduna Nattraga LPG distribution ki agency su oiramde Leibak niyam na awang mathakte kai khunariba wild pathap chathariba Manipur High Court ki hanagi Chief Justice Sijinaduna Nattraga LPG distribution ki agency ama oina su thabak tawrumde haina phongdorali report asi matungina Chief Justice ama oina lanagi kana naba amadi sen talamba Sijinaduna Nattraga 1986 ta Delhi High Court advocate ama oina practice tawraki madugi matungda 2008 ki March thar Delhi High Court की जज ओगी अदुगा 2023 दना मणिपुर हाई कोर्ट की चीफ जस्टिस ओइना थौपुकी महाना दिल्ली हाई कोर्ट की जज अमदी मणिपुर हाई कोर्ट की चीफ जस्टिस ओइना थौपुरिंगे सही तरा तगलोम अचते LPG डिस्ट्रीब्यूशन की एजेंसी सु ओइदुना थबक तौरंखिबनी हाइरी मपाना मचा नोमैना काप्तुना हाटख्रे लेबक थिबा थौदुगा मोइना मणिपुर दसु मपा अमना मचाबु नोमैना काप्तुना हाटख्रे थौदुगा असि लामसांग पुलिस स्टेशन कोनबा कोक्ट्रुक अवांग लेकाई स्पोर्ट्स यूनिवर्सिटी गेट मेयादा ngarang numida pung 3:50 tarakpa adware thokibani laibak thiba thodok adu lekhidraba mi adagi maming ningthaujam kisan kawi mahakpu nomaina kaptana haliba apokpa adagi mamina ningthaujam samton kawi pawasi matungina apokpa ningthaujam samton amadi machanupa ningthaujam kisan ani marti imu manungi wahauda ningai changdana duna khanarkibani maduda phathaba ngamhogdraba ningthaujam samton mahake license gan single barrel nomaina kap barrel na nomaina kaukibani cholaba kisan khudata Rasmedi City Hospital tamna pukalaki adu mahak lambida adumuk laikidabani kisan gi thawayang draba hakjang rims ki mineral singda postmortem gi damak thangkre thodok asigi matangda chenari ba apokpa ningthaujam samton mafang khangdana lotkhre
ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯤꯡꯊꯧꯖꯝ ꯁꯥꯝꯇꯣꯟꯒꯤ ꯌꯨꯝꯗ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡ ꯈꯨꯜꯗꯒꯤ ꯅꯤꯡꯊꯧꯖꯝ ꯁꯥꯝꯇꯣꯟꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯇꯥꯟꯊꯣꯛꯄ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯂꯩꯈꯤꯗꯕ ꯅꯤꯡꯊꯧꯖꯝ ꯀꯤꯁꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯤ, ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯃꯁꯥ ꯋꯥꯏ ꯁꯪꯗꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯄꯣꯛꯄ ꯑꯃꯗꯤ ꯁꯤꯕꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟꯗ ꯊꯦꯡꯊꯔꯕꯗꯤ ꯑꯋꯥꯕ ꯅꯪꯒꯗꯣꯔꯤ꯫ ꯁꯤꯚꯤꯜ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯑꯦꯛ ꯁꯦꯝꯗꯣꯔꯛꯄꯒꯤ ꯃꯅꯨꯡ ꯆꯟꯅ ꯄꯣꯛꯄ ꯑꯃꯗꯤ ꯁꯤꯕꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯊꯦꯡꯊꯔꯕꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯛꯄ ꯌꯥꯏ ꯍꯥꯏꯔꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯁꯦꯝꯗꯣꯛꯂꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯣꯛꯄ ꯅꯠꯇ꯭ꯔꯒ ꯁꯤꯕꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯆꯍꯤ 2 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯥꯎ ꯄꯤꯗ꯭ꯔꯕꯗꯤ ꯃꯈꯣꯏꯅ ꯄꯣꯛꯄ ꯑꯃꯗꯤ ꯁꯤꯕꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄꯗ ꯍꯥꯟꯅ ꯂꯩꯔꯤꯕ ꯀꯥꯡꯂꯣꯟꯗꯒꯤ ꯑꯀꯟꯕ ꯄ꯭ꯔꯣꯁꯦꯁ ꯀꯌꯥ ꯆꯠꯊꯔꯛꯄ ꯌꯥꯏ꯫ ꯁꯦꯟꯇꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯗ ꯄꯣꯛꯄ ꯅꯠꯇ꯭ꯔꯒ ꯁꯤꯕꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯁꯨꯞꯅꯒꯤ ꯐꯥꯔꯁꯠ ꯀ꯭ꯂꯥꯁ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠꯀꯤ ꯑꯣꯔꯗꯔ ꯐꯪꯂꯕ ꯃꯇꯨꯡ ꯈꯛꯇ ꯇꯧꯕ ꯌꯥꯒꯅꯤ꯫ ꯍꯧꯖꯤꯛꯅ ꯑꯌꯥꯕ ꯑꯁꯤ DM, SDM ꯑꯃꯗꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯖꯤꯁꯇ꯭ꯔꯦꯠꯅ ꯄꯤꯕꯅꯤ꯫ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯊꯣꯔꯛꯈꯤꯕ ꯄ꯭ꯔꯄꯣꯖꯦꯜ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯦꯕꯤꯅꯦꯠꯀꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯅꯕ ꯄꯣꯛꯄ ꯑꯃꯗꯤ ꯁꯤꯕꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟꯒꯤ ꯊꯕꯛ ꯑꯁꯤꯗ ꯍꯦꯟꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯊꯝꯅꯕꯒꯤ ꯋꯥꯐꯝ ꯌꯥꯅꯈꯤꯕꯅꯤ꯫ ꯄꯣꯛꯄ ꯑꯃꯗꯤ ꯁꯤꯕꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕꯒꯤ ꯊꯕꯛ ꯑꯁꯤ ꯈꯨꯗꯛꯇ ꯃꯇꯝ ꯆꯥꯅ ꯇꯧꯅꯕ ꯈꯟꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯄꯣꯂꯤꯁꯤ ꯑꯃ ꯁꯦꯝꯗꯨꯅ ꯄꯣꯛꯄ ꯑꯃꯗꯤ ꯁꯤꯕꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕꯗ ꯊꯦꯡꯊꯅ ꯇꯧꯔ ꯆꯠꯊꯔꯤꯕ ꯑꯔꯥꯟꯕ ꯊꯧꯑꯣꯡ ꯀꯌꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯊꯤꯡꯅꯕ ꯍꯣꯠꯅꯔꯛꯈꯤꯕ ꯊꯧꯔꯥꯡ ꯑꯃꯅꯤ꯫ ꯄꯣꯛꯄ ꯑꯃꯗꯤ ꯁꯤꯕꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯗꯤꯖꯤꯇꯦꯜ ꯁꯤꯚꯤꯜ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ CRSꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯅꯨꯃꯤꯠ 15ꯒꯤ ꯃꯅꯨꯡꯗ ꯂꯣꯀꯦꯜ ꯔꯦꯖꯤꯁꯇ꯭ꯔꯥꯔꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯉꯥꯏꯐꯗꯅ ꯇꯧꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯃꯤꯠ 50ꯅꯤ ꯑꯃꯗꯤ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯄꯥꯎ ꯄꯤꯔꯕꯗꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟꯒꯤ ꯊꯕꯛ ꯁꯨꯞꯅꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯑꯏꯕ ꯆꯦꯔꯣꯜ ꯌꯥꯎꯔꯛꯀꯗꯕꯅꯤ, ꯂꯣꯏꯅꯅ ꯄꯤꯐꯝ ꯊꯣꯛꯄ ꯐꯤꯁꯨ ꯄꯤꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯥꯎ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯥꯏ ꯈꯨꯝꯅꯕ